Imes PAODAM yang tabiri bisungbo yumnam Anuradha Devine Konana Kurumzari. Housing Maroiba PAODA Maite Pangal Amadi Bisnu Priage Apunba Committee Ama Semlagane Haina, Chief Minister and Birena Pungdokre. Manipur ke MP Ahom Parliament Mimpamda Manipur ke issue ke matangda wapam amata phongdo pangamdana sarangda leiba nongshana mamai makrangda lolaka leibagum leire haina MPCC ke Vice President Harisho Goswami na haikre. Jennifer Kauba fiction novel amadi Taswa Wup Aran Kubam ge lambi haina mingthonba leire phongba ge tharam pangthokre. Loinana Banarasida Prime Minister Modina Maki Kanboi Kamlaga ambulance Amahana Chalhankre. House of Pausanun Bizari Assam ke Kasar district Manang Channel Laiba Khoirend Dupatil Part Poda All Assam Manipuri Student Association Amia Amadin Nikal Bisnupriya Manipuri Mahasabaga Kusamdana Sunduna Maite Bankal Bisnupriya ge Apunba Manipuri Unity Convention ge Thoramba Ama Manipuri Chief Minister and Biren Sangana CBS Oiduna Mabumpana Baltokre. Ngasi Ayuki Pung Tarada Ketrimayam Kundan Singa Chief Advisor Amia Amasung Shushua Nikhil Bisnupia Manipuri Mahasabage Secretary Asamba Anina Piran Sinkaki Convention Asigi Ayuki Sheshanda Group Discussion da Manipur Conflict Solution Manipuri Unification Movement, Maite Pankal and Manipuri Bisnupriya Haibai Hiram Asida, Chief Convener KSIS Kundan Singha, Chief Advisor Amia Amadi, Joint Convener Sishu Singha, GS, NBMM Asamsu Saruyaki, Aduga, Kurai Jamp Atoba, Spokesperson Kokomina, Moderator Oiduna Thorompang Toke. Nungtingi Thoramda, Manipur Chief Minister and Biren Singha, Work Minister Govindas Kontosam, Kaf and PD Minister Alice Sundro, Moirang Kendrage, MLA Tongam Santi, MLA Ibomsa, MLA Ramesho, Women Action Committee for Village Protection, Lakhipurge, President Sunita Kontosam Amadi Nikhil Bisnupriya, Manipuri Mahasabage, General Secretary Jisno Singhana Singba, Maru Iba, Mio Shingna, that's the punky. CBS Oikiba Manipur ge Chief Minister and Biren Singhana Haikibada Tayage Mamangdagi Maite Bisnupriya Manipuri Amati Maite Bangal Punsananaba Honaduna Laklabasu Adumak Mai Pakpangam Kedri Adubu Ngasidi Amia Amadi Nikhil Bisnupriya Manipuri Mahasabana Shinduna Silsargi Manung Channel Laiba Khoirenda Manipuri Unity Convention Pangthoktuna Apunbage Saktampa Uliba Asi Historical Numita Ama Oina Lauragani Assam the Lady Basi SO Singna Masage Wakalonda Chatabida Amata Oina Punna Chaminaraga Apunbagi Lingzento Uminase Haina Miamda Biltoke Loinana Manipur Amadi Manipur Mapandagi Manipuri Singna Assamda Thonglaraba Matamda Laipamna Chingbage Asoba Awaba Ama Mayong Neriba Asi Atuba Matamda Kognaba Gesa Hosa Amasu Atubada Saragani Loinana Tungkoina Apunba Oinaba Amato Oina Chaminanaba Maite Pangal Amadi Bisnupriya ge Apunba Committee Ama Semlagane Hairiba Wapangke Apongdoke कोई अदुनी माना चलदी यावनी यावनी तो थोड़े सीधी आमने कोई थमोई दे या ना स्पॉन्टेनियस होइना सही कुन थादगी कुंजन नो नंदन लाइबा ना कोई आसान ना मेरी पोजीशन करी की सोते मरम ने नो यूनिटी रखती नो ने यूनिटी लेबे नमिता तुम वाल फटकनी नसी को नमिता की आसान ना लेबा आसामीज मणिपुरी Tharongi special guest oina sarugya khiba Minister Govindas Kontosam na haikibada ngasi aikoi Manipur gi Chief Minister na Mapal Lamda Khundariba Machai Masoita Krabai igi Mari Singbo Amatu oina punsinduna hena mapangad leiba purapa ama oina bahonariba Manglang asi kaidanaba aikoi amatu oina punsinduna Lingsent Manana thamna bahona se haiki Ngasigi Taurampa Asida Tonga Lupa Kayanasu Manipur ge Chief Minister da Memorandum Sing Kayasu Bishinki Ikaudagi Lanzanartuna Sawambong temporary shelter home da Lerakiba Longsamba Anan Maite Kangaudana Narakpa Anaba Amana Marampo Oiraga Layang Bangamdana Laikidre Laikidraba Mioi Asigi
asiba haksang ngasi Guwahati dagi Sawambong Temporary Shelter House ta puraktuna awapa phongdokhiba thorampa amaga mari leinana lekhidraba anange mayamba longsam basantana hai mahagi manaunupa asi hana anaba amata leitaba masamau phaba miyoi amani adubu ningthamtha matambo oibana shelter home asida miyamgi chak thongnanabagidamagta arumba pot thangalubada maphaigan animake masal sagaiduna internet bleeding tawbadagi laikannakibani Siza Hospital da ahanba layengba amade MRI lowa matamda result phangba ngamkhide Siza Hospital da layengba da su lising yang khairom changbada CMIST card aduda sumnage lesing mari khaktamak halakhe internet bleeding ase leptaba amade masa chakhatpada natana wangang ba phawba ngamsilaktabadagi Guwahati gi JNRC da puduna laikanakhe Hospital asida nimitarinni laikanaraba matung hena khudong saba phagani khanduna Apollo Hospital da refer tawki laimba duda masakara phagalakle haiduna haraurukla matung ka anaba gi phibam hansilakpadagi ngaranga se kanbangamdana laikhidabani masida hena nungai tribadi manaunupa ase laikhidrabasu masagi mayumda handuna aroiba mathau mangam pangthopa ngamloidawri asigumba analayeng kya layengba ngamdabage khudong sadaba kaya ase temporary shelter home natraga relic camp singda makhatana thoklaloi haninga leite maram asina sarkana ehenba mieng changbiyo haina pendaba phongdokhe Thawon District SP na lusingba Additional SP amade commando personnel sing yawba apunba timpa amana ngase ayopong taruk tage taret fawa Thawal District ke manung chanba usoipopi Tharoi Lok area da combing operations athakre combing operation aduda yum kontrarom da changduna lairamba miyoi amamam taw aina masak khangdokhe mipa mipundi yaukhide operation aduda usoipopi Tharoi Lok chingdage kula pump kaboklai chahi humbudra maphuroiba Amza Khange yumdagi huralapa Maruti Alto car amasu phangba gamkhi Alto car asage registration number na Amanda 01K9093 di car asage mapu khurai lamlong dage sorok haibam prabha hini mapuroiba as sunengini haiba khangba ngamkhi car ase numit kharenige mamangdagi sakhangdaba singna hurang khebadagi thiba khangdaduna lairakibani Gari huraliba kangbuna gari asige number charges amade engine number singsu samdok lamle haidi pagalaba gari ase Lilong police station da khusinakre haidi Imphal district ke Yangangpopi police station konba sangarel Twitint village da ngasi ayupung taruka minekundagi tareka minetaram tarakpa fawa nongmai kamna kre adumapo aso apanda ase anaki paude leite Koki militants singna ngahak leitena nongmai kapsalakpana mafam asida leiriba khunsa singmi paiba amasung akitu sungba phawpana saphagadaba mafam singda thaidoktuna leitarure adubo pung taret khare halakpa aduaida nongmai kapa adu tokhibadagi hanagumi yumyumda hanjanakhe Thodo ase thokraba matung yamna thuna Yangangpopi police Chingai SDPO 119 BSF 20 Jat army yauna apunba combined team na nongmai kaplakliba mafamba amade sabongkho khunauda tempa ani khaidoktuna operation chathakre operation adu ayuki pung nipanga mine kundagi mapanga mine niphamanga phawba satake thoidokpa mipami pundi lekhide irang asi adai mafamda khara nemlabasu mafam asidadi yamna toina nongmai kapage thaudoga se thokle amadi Yangangpopi police station dagi khara chatlaga laiba gwaltabi kulsu koke khulai paiba singna loksendura lairibani mafam adugi praja singna maike kya dagi makoigi khulda hanjinjage mafam aduda state force ke outpost ama hangbiyo haina mari lenaba kayada taksin basu laikhrabani haidi Amaromda Noni district ke Khapum police na konba lamdangmai village da nagala lolob NNC and IM amasung Jalayarong United Front Janchui Kami anige marakta akanba mongda kota thongnabada lalolob ani asage kadar ahum sere haide Thadoga singa se ayopong taren makhairom taba matamda
Kulasida Labor Prayer Mountain to all Halipet Haina Kanaba Mapamba Amata Tokibane Haidi. Tazabayaba Paugi source Amana Hai Todok Aduda Zub Janchui Kamage Kadar Adi Aduga NNC and IMK Kadar Ama Nomai Maruna Panbadigi Seki. Lake Hyderabad Job Janchui Kamage Kadar Adi Adudi None District Langchum Village Dagi Akyapo Amadi Jiribam Dagi Rachung Lo Kawi Haidi Aduga NNC and IMG Lake Hyderabad Kadar Aduna Okron District Sidoi Village Manak Dagi Sergeant Major Ram Raikant Allies Akatoba Amani Haidi Nomai Kamna Bage Pau Fang Badagi Kopum Police Ge Kangbu Amana Changsinduna Thibu Humbage Tabak Baikat Bahokre Haidi Panbayabadi NNC IM Amasung Jaliaro United Pran Jangchu Kamege Kangbu Ani Asi Madam Kiage Mamangdage Unabaya Dada Hana Sunabage Togdokea Leptana Chatarikibade Maragasida Nagagi Lopkiana Lalok Lop Ani Achiki Marakta Kota Tonaba Lepnaba Kiarak Hana Apple Togda Lakibane Manipur ki MP Ahumna Hauzek Chathariba Parliament Mipamda Manipur ki issue ki matangda wapamba amata phongdokpakandana Sarangda leiba Nongshana Mamai Makrangda Lolaga leibagum leire haina Manipur Protest Congress Committee MPCC ke Vice President Harisho Goswamina haikre Ngasi BT Road Laiba Congress Bhavanda Pangthokiba Paugi Mipamba Amada Wapamba Ase Pongdolodana Harisho Goswamina Hai Bharatiya Janata Party BJP na Lengak Lakpadage Manipugi Puarida Amuta Thok Triba Thodokya Thohanduna Miamda Kauba Ngamloreba Kudol Kapiri Haidi MPCC ge Timpa Amma Delhi de Satuna Manipur ge MP Ane Yauna MP Ahumda Tongan Tongamba Wapam Yawa Memorandum Bisin Mamatamda MP Dr. R.K. Ranjan D. Mahaki Oina Parliamenta Wangang Bayaba Yadabagi Wapam Kea Lerabasu Mantiputa Tolibi Irangase Loishinaba Honari Haina Pundorake Haidi Nungdalereng Pak Kangbagi Matamdagi Chanaraklaba Ningon Jakobada Ningon Chingna Sarahen Kiba Asibak Manipurgi Puarida Ningsinduna Leherogodaba Amane Dioli Numita Mai Mangkiba Asina Anoba Puari Ama Assembly Masage Maribagta Maidi Shingna Refugee Una Leba Tampaki Mapam Sigdagi Hendongna Satokpa Ngamdaba Low Kauba Yebada Security Ngaglaga Kauba Asi Chahi Humpuge Mamangda Hanba Oina Tenake BJP Lengak Lakpadagi Mioli Shing Humpu Henbagi Yumkai Mai Chaktuna Lanzitna Duna Masage Maramdamda Hansenba Ngamdaba Defense Ke Oina Power Lebada Indian Army na Mari Shubada Leraga Mapandaki Sangsilaglaba Masanga Yamlaba Kuki Narco Terrorist Singna Landarapada Ngapak Ngamdaba Haibese Malenge Puarida Munaitraba Amagum Leheragani Manipurda Tataruke Hana Internet Tinkiba Aseso Ahanbani Megitanka Ohomdage Hodagliba Irangda Lakehidraba Mio Shinge Mihatpa Pauba Mihatpa Paba Ngamlabasu Asiba Haksang Sing Putopa Ngamdaba Asimak Angapa Pawi Minute Mapang Kaltage Assembly Pamba Asiso Puarida Ahanba Oide Ta Asige Tanka Maridage Hauduna Pamba Hokiba Parliamenke Winter Session da Manipugi issue Asige Matangda Ngasipawa Parliamenta Pukalapathengadre Mamang the Punkiba Mipam Kada so Manipur the Tolibe issue as a Pukalabaso Kuina Ngang Tabagi Ngang Bagi Matam Petriba Maramba Karigino Haiba Atawa Wahanga Ma Oide Manipur Miam na Tagakiba MP Singh Adu MP Amagi Taudraba Yadraba Taudanka Amadi Kana Tabak Torapa Pami Haina Supungdoki Jai Kudingi Nabembagi Tangtaran Nipanda Pangtokuna Lakpa Taruklak Soba Naturopathy Day 2023 ga Marilena Naturopathy for Holistic Health Haiba Wakalonda Naturopathy ge Kanaba Singh Miam da Kangan Bagaloina Free Naturopathy Health Camp among us Kaksakwadi Punjab Palum the Labor All is home Kaksange Rally Camp da Pangtokre Loinana Mamata Nabembagi Tanka Amadagi December Tang Kuntramatoi Pauba Pangtung Nadiba Kon Badega Sosta Raksak KVSR campaign Supangtokre
Ministry of Ayush Government of India Surya Foundation International Naturopathy Organization INO amasung Manipur Yoga and Nature Cure Association Kaksinge Makada Leba Anand Singh Yoga and Nature Cure Resource Hospital Machin Manauting Kaksing Nasinduna Pangtoki Batarum Dada Manipur Yoga and Nature Cure Association Kaksinge Secretary Dr. Mayanglamam Raskumar, Senior Citizen Poramba Kaksinge President and Nimai Singh, Peace Committee District Administration Kaksinge Vice Chairman Yankom Nilu Chandra, Committee Asige, Co-Convener Catherine Mayam Ibobi PHC, Kaksing Kunogi MO, Ayush Doctor and Amravati, Anand Singh Yoga and Nature Cure Resource Hospital Kaksinge MO Singh, Dr. Y. Roses, Dr. and Sanurikana, Tarumapusing, Oikibagaloinana, Naturopathy, Maramda Miam da Kanganke. Mioyasu Halsak Toki Heidi. Arambai Tengol Kaksagi Unit 26 na Koliba Mapam Singda Maramza the Rangahak Laitana Bazatong Lolan Bada Sagolo Haina 80 Kaksagi Unike Serolamana Pondoragle. Jerona Sidapalibadi Bazatong Lolan Bada Sagolo de Bagi Maramde, Housing Oidiba, Manipurgi Piva Masida Nomagi Chara Tanjari Besingda Awayam the Pire. Marub Tender, Sanan Mineriba, Member Singe, Santok Lambigi, Awad Apa, Tana Minaraga, Makatana, Chatanaba, Tawiu, Imung Manungi, Kana Chanabada, 18 Ming Chakloi, Adobo, Odbanaiba, Black Man, Jingbataram Batolabadi, 18 Tubina Latoloi. Heroin number 4, WY tablet, SP tablet, Amadi, Unitingba Yun Banadras Avatabada being Changloi, Maramdi, ATSC Irandam Asigi Chaktam, Kanjanaba Linkakibani, Adobo Mayagabani, Sasing Asi, Sasan Taxilurga, Leminariba, Leka Miamda Akaiba Piraklabadi, Yingdona Ladoi, Maduda Torapa, Papatiki Daita Masamasana Puzaka Dabani, Hainesu, 80 Kaksang Unike, Cheronsina Pondoragle. Manipur Amateur Koko Association ge tarani thodak soba tehigezanen body meeting amadi Mikhal Chatliba Thas December ge tang kunma panda pangtholagani akutba maron khanging basingna association ge office tagi natraga association ge zanen secretary dege khanglaba yagani haire Imphal Tamil Lambi ge Kangpokpui district ge manung channa makui amadi Lanka Khulda Paktang na tharamba popi pambising yantatuna mangankre. Makui khulge lam ekatarani toy amadi langka khulge lam ekataramangaromda loge wangmada tharamba popi pambising adu Kangpokpi police assistant SP operation thalu roke amadi Kangpokpi police station ge osina. Luchingdona CRPF amadi Assam Rifle yauna SDC T Waichong amadi Kangpokpi Forest Division RO yauba apunba kangbo amane chathakibani. Apunba timpa aduna hariba apunba lam ekar 27 romda tharamba popi sink adu numit humni changle yanthakibani panbaya badi handaki popi thabagi session ase kangloke irang asana maram oiraga yanthapa ngamlaroitra haibagi miyamda jingnaba leiringaida Kangpokpi district ke oina Thongland Akutpa Hill Range amadi Chawangkining manakta leiba Kolent Kuki Kolge Oinadi Masana Tazaba Popishing Yantazaba Lake Krabani. YBU Tawalgi CEO Oidiba Tikendrasid Akoisam na Iba Zeniper Kawa Fiction Ke Novel Ama Ngasi Haunabi Matungi Ina Manipur Language Advisory Board Site Academy New Delhi Convener Professor Razent Dojambana Tawal Wang Mataba Chinya Dalaiba YBU Sanglen Pongkre. Megitangka Degi Chatarek Liba Kangloke Irang Asana Lekidraba Atoba Punamake Mapanda Mineta Matuvina Leptana Ikai Kamna Bagaloinana Haudo Kiba Thoromaduda Manipur Language Advisory Board Site Academy New Delhi Convener Professor Razent Doijamba Manipur Site Samiti Tawalge President Retail Wing Commander A.K. Devendra Amadi Dhanamanjari University Assistant Professor Dr. Sarachandra Longjamana Athoiba Mitunglen Singh Oina Saruyake. Trikendezit Akoijam na Iba Waring Laidika Ama Amadi Sering Laidika Ama Pongkraba Matung Ngasi Omsuba Oina Pongleba Nobel Asige Matangda Dhanamanjari University Oza Dr. Sarachandra Longjamana Lighting Masataki.
E-Home Research and Publishing Center na sintuna ngasi Manipur Press Club Impal da Azad Komal na iba tasawuf aran khubamge lambi haina mingthon ba laidika ama haunabi madungina phongkre laidi phongbage tharampa aduda Jamiat Ulama e Hind Manipur ge Vice President Hazarat Maulana Mufti Siraz Ahmad Kasmi amade Retired IAS Janab MS Satana Chief Guest President amade Guest of Honor oina saruyake tharam maduga mari lainana aiba Azad Komalna phongdorokpada miyoiba haibasi sembiba mapu mahake pandama amage mapkhada mapu mahake khwaidike athoiba khuseni haiba mingthon piduna atenba matam kharage oina tharam thoksel yathokduna punsi amage damakta chayengim masakta malemgi thakta tarakpani isane isage masak khangsanabage honabada thak ahum lai mayek sengbada saramba chatka punba adugumba thak magal ama isabo asumba ram yenglaga kakchanabagi lambi ama sembage thaka ama amadi isane isagi irani yazaduna achamba aranda ngakpinaba thaksing ase ladik ase parabadi hena mayek singna khangmangangwani hanya suphongdoke Manipuri bagi matakta saba wango tampal larimbi manake Bele Bridge ki upake pibam sausalak badake miyamna chatok sasanda awaba amati khudong sadaba ke mayang naduna leramba adu sugunu kendra ke MLA ke Ranjina achangba sampam putoktuna ngasi lambido miyamna thong samjing kre Bisnupur district amadi Kaksang district anige phongna pham yamna maru eba Bele Bridge asida makal makakya ke malpoba gari seng yamna toina lanthok lansin tawbatana tana ana ayek yaurakpada amadi skun tamleba mahiroi kyasu yamna maru eba thongka amane haina thong ado semjin bada yaukiba TS damen ko wa amana phongdorake PM Vishwakarmana Scheme ge makada pre-resolution camp ama Bharatiya Janata Party Bisnupur Mandana Sindanga se was Minister Govindas Konthozam ge Ningthokongda leiba yimda pangthokre registration camp aduda Bisnupur Kendra ge artisan ta amade craftsman Chamri Hena registration tauke PM Vishwakarmana scheme asi September ge tang 13 Pradhan Mantri Narendra Modi na hodokibani Scheme asigi maru eba pandamdi lebak asigi khutsa hairaba artisan amade craftsman singda khudong saba kya piduna makhoi gi semilon phakalhanaba pakhapa thorangne Alumni DM College of Science 12 1996 amade 1999 TTC batch na sinduna Kangluki irangda awabataraba singda matengka panglapage sarukamba oina ngasiso kumbi awangka high school da hakpa relikemta leriba inmate singda lemna laing mage campa ama pangthopaga loinana relief material kaso mateng pikre lemna laing mage campa aduda pediatric medicine ISG Dr. Mari Yauna pangthokiba health camp aduda mitke anaba sing chu check tokhiba loinana mathok taba ano spectacle sing su lemna pikhe Amade rally camp aduge angang singsu blood group khangnaba test pangtok pikhibaga loinana tonga tongamba layang kya chathake layang bala khiba singda su mathau taba hidar langthak singsu lemna pikhi rally camp adalaiba macha apik pachembi nupi singda su rally material sing pikhe amade angang singda su boy column ne jingba column singsu yanthoki rally camp asibu chanariba Kido Kumbige Secretary and Sankana Relic Ambassador Lady Ba in Messing Damakta Hal Jacob Yauna Matauta Polam Sing Mating Pangbirak Pagadamakta Alumni Timbo Tagapa Pungduk Jadi Haiki Tabul Nipan Sangsilaklaba Iranka Asagi Chaiteng Sanga Nangliba Amadi Awa Anatarba Singda Sayal Foundation Leptana Tengbal Lakpage Makasatarako Aina Ngasi Tagdo Thamai bana sinduna kuya thongda hanglaba relicam da changlapam loduna ladiba torbong waikhurok tage haga kangkhatpa ngamdana ladiba naurem dijen roda selgi mateng pangkre panbayai masagi tahi kuma pangkhakta mangariba dijen ro lambi asege khudong tiba thodok amadage yanglin charu sokhiduna
hawa kangkhatpa ngamdana lakhibani ngasigi thoramba asida mateng tawrakhiba mioisingbo Cyril Foundation ge maikidage thagatpa phongdok sabaga loinana makhatana su miyangba loinana awana taraba singi mateng pangkhigade haina lubasage maikidage thamlakle Nakalamaromda hawa kakhatpa ngamdana leriba design drona Chanaba wheelchair ama mahake mafamda kusamine raklabadi mahake awaba ase kharada oirabasu kokpa ngamgani haina imung manungge maikaidagi miyamge mating niragle Kangloki irangna marampo oiraka lanjanarakuna haigang makha leikagi multipurpose hall da hangba relikem ta leiba inmesingda BJP haigang mandalge maikaidagi Countol chama kusana krai Countol sinabaki thorampadada BJP hangang mandange president ke Jila amade mandal asage treasurer so oidiba chief minister ke manau nupa nongthambam Dilip yauna maru aba miyokian asarugya ke thoramaduga mari lainana endil imna kuki singe land asina Taitenga panglaba inmate singda BJP hangang mandana tonga inmate mating kya pangduna lagle Masagi manung channa handakta Sajiwa ke temporary shelter home da kangton chamri pre cover matung ngasi ani suba oina kangton chama ase pibani makata na so awabata ba miyang ge damakta pangbaya ba mateng sing pangani haiki Kanto sabal dage khongman zone 2 da mayum pambi sizaguru mayam po ongbi romitabo ma ke mapuroi bana hat bane haina romita ge imung manungna sedagleba marana se yumpham yawda bane haina laikhidrabi romita ge machanupi rosni na phongdokre Hiramasage mari laina na ngase Manipur Press Club ta pangthopa paugi mi phampa amada machanupi rosni na makata na hai December ki tang mangage thodok thopa numit ase maga yumda lengdana lai mage apupina Manau nupaga loinana ayuktage thokraga hanjalaklaba matung hanagumna thabai ingkhang tawduna normento oina loina lei nungthingi pungko ahumrom tarakpa matamda mapaga manau nupaga yumdage amuk thoke aduga mamana numidangda amuk thoke mahane imungda masan nuaite haina heblingai mama halakpaga Yungi thongka adu manungdage lonslaga mahage kada changkibani kari taurino haibadide khangde adu pung 3 minute nifung mangaromba taba matamda manau nupaga mapaga halaktuna mangonda karishu khangaudrabra haina charakpadage mamana leidibaka aduda sanglobada mama adu thauri yanduna lerambani mamage mongka adu hek ubaga mahake mapaga loinana Lautanaba honabada mamage wena henkibana tarakpadage makokto leibakta yekibane Numedada mamaga mapaga kanakiba karisu leite siriba maral singka asi aran mangaktane haiki Babaga inau pagana thong thelak pasida aina thong hangaga aina thongana mag agi kada muk changge dawada babana agi ming palaga nangbu kem uhodrabana lakpada aina chang mamado fenda batana heng tawrame aduda babaga aigana even kanbaya hauragadi na lokthaba matamda aina mamagi makhongda paraga babana laksamda yedibada lokthokpada mamana weto lumba helmanbadagi amuka mamagi makokto amuka lebak makhada kanna yeisangre Amaromda Paugi mipampa aduda sarugya kiba Romita ge manempo Vidyanandage apopi Sizagum mayum tamphang manina hai Maki mamonupi asina pena banatraga nungaitaba phana lerabaso mangonda tanaram labade nungaramgadabade numit asiso mahage machanupi ge yumda chalubana thodok ase khangaude asiba haksang asi Jenims mokta adumak leiba haibase manemboga ama oina nuaite masidasu natana postmortem gi reporter so masana suichan tawzabani haiba report laklabanina masa ani asina mama ge aroiba mathom mangamba pangtokpada sarugiyaba phanganaba janabi gi matung ina asiba haksang asi nupa mayumda sinabiyo haiki kibani adudagi adumo huji phawu ngasi phawda isa se ai kano to bungam si sor phi ho lagai se ana bhai bado ai oidna leirabani
adunane ibungo nokhoi meyanane aigi imokdo adugi masado amuktadi media na ta pangbidanane aigi kutta sinabiyo masa ani si sanskar yawhange asokoi ba matam se mirin sangdu da dom patada leirabani aigi mauno pido ayang yamna nungaiti amuktadi mayamna mateng amta pangbiyo ko. Global Modernity Indian Sintuna Maharashtra State के संगली डिस्ट्रिक्ट निमित्त मंगानी चमना पांगथोकदबा मिस्टर इंडिया 2023 दा मणिपुर की जयराज निंगोंबम अमदी चित्रकानन PAODAM सरुग्यारगनी हाइरे ngasi Manipur Press Club Imphal da pangthokliba Paugi mipampa amada Jairas Ningombamna Pungdarakpada Handa Pangtokadariba Mr. India 2023 as a Global Model Indiana Sinduna Pangtokpa Anisuba Mr. India Competition Asige Grant Finale na Thasige Tangkot Marida Maharashtra State Ke District Ama Oiriba Changlida Pangtokane Event asi Resources Amadi Sangle Festival Anina Punna Kusamnaduna Pangtokadaba Event asida Manipur Tike Miri Anina Sarugiyaba asi Lamdam Asike Choktok Saningaide Amadi Sarugi Yakadariba asida so Miamna 1000 Binabiyo Haina Supongdoke. चित्रकार PAODAM जयराज मसाम मेंबर होना कम्पिटिशन मीडिया की थोड़ा मैं खनजबी तफनबीब इनाव चित्रकार लाखदरीब डिसेंबर की तंग मिस्टर इंडिया 2024 कंटेस्टेंट थोपनबीद मफम सक्ताचरी इनावी इवेंट भाई खर Prime Minister Narendra Modi ngasi Banaras sida lakpada lambida ma ke kanboi bo khamlaga ambulance amabu hane chalhanke ambulance adu salankraba matungda ma ke kanboi chatpa mo hauke ngasi ge thaudok aduga manaba thaudok kharasu haukibada thokpa leikre haukiba sahigi September da Gujarat da road show amada ma ke kanboi lebhalaga ambulance bo hane chalhanke lisingani kunitoi ge November da so Himachal Pradesh ke Kangra da ke halakpada Lambida Maki Kanboi Lephalaga ambulance Amabo Hana Lantohan K. Ngasi Numit Ninige Kongsata Banarasida Prime Minister Modi Lakibani Make Kongsata Sida Lupa Kro Lising Taramapan Changba project contractor launched the winning. Anba Oina Nemo Ghata Kasi Tamil Sangamam Express K second edition launched the winning. Tamil Nadu ki Kanyakumari amasung Banaras ki marakti sengadaba Kashi Tamil Sangamam Express train lamthagani train ase December ge tang taratare dege kuntra mathoi phawa Tamil Nadu dege Banarasi Prayagraj amasung Ayodhya da chengadabani haire ngasi ayok Maharashtra ge Nagpur district ke Bazar Gaunt Solar Amada Explosive Company amada defense ki production bomb amasung missile sing packaging tawbada pukhailakpadagi level mapan sire yamtrabada level mangana asopan nangkre haina Nagpur police ke superintendent of police rural hospital na haikre Maharashtra government na lekhidapa miyoi ge imong manung singda lupalang mga ge sel gi tengmang pinana balau thokre Tamil Nadu ge Tiruneval leader nongkan Hyderabadagi ichau thopaga manare haire Kotalamp waterfall the amade Mani Motaro waterfall ani asida nongkan juri haina IM din haire Makatana Kanyakumari Tirunelveli Ramanathapuram Pudukkottai amasung Thanjavur district singna nongkanna chukhigane haire Tuticorin to Amasung Tenkasi district Anigi Miamda so Nongkan Chubana Marambo Oiduna Kudung Sadaba Mayonari Hairi Housing Arabada Mariba Pau of Manipizari Maite Pankal Amadi Bisno Priyagi Apunba Committee Amasem Lagani Haina Chiministe and Birana Pondokre Manipur ke MP Ahom Parliament Miphamda Manipur ke issue ke matangda wafam amata phongdokpa ngamdana sarangda leiba nongsana mamai makrangda lolaga leibagum leire haina MPCC ke Vice President Harish Goswami na haikre Jennifer Koba fiction novel amadi tasawuf
Aran Kubamgi lambi haina mingthonba lairik phongbagi thoram pangthokre loinana Banarasida Prime Minister Modina ma ke convoy khamlaga ambulance ama hana chalhankhre Imis paudam ngasigi de matang asada loijade meng tabiri besingbo omkana krumjari